ꯀꯦꯟꯗꯣꯔꯦ ꯅꯪꯅꯗꯤ ꯉꯝꯍꯜꯂꯔꯣꯏ 1 2 3 ꯀꯝꯗꯧꯋꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠꯅꯤ ꯌꯦꯔꯨꯝꯒ ꯑꯣꯠꯁꯀ ꯇꯧꯔꯒ ꯇꯟ ꯑꯣꯏꯅ ꯁꯦꯝꯃꯒ ꯆꯥꯖꯔꯒꯦꯅ ꯁꯦꯝꯖꯔꯦ ꯃꯌꯥꯝꯗꯤ ꯀꯩꯀꯩ ꯆꯥꯅꯔꯒꯦ ꯁꯪꯒꯣꯝ ꯒꯤꯂꯥꯁ ꯑꯃꯒ ꯊꯛꯑꯅꯤ ꯑꯩꯒꯤ ꯑꯣꯏꯅ ꯏꯆꯥꯅꯨꯄꯥꯒꯤꯅ ꯃꯦꯒꯤꯒ ꯆꯥꯛꯀ ꯑꯣꯏꯅ ꯊꯣꯡꯕꯤꯔꯦ ꯗꯗꯥ ꯃꯆꯥꯁꯨ ꯂꯥꯛꯑꯦ ꯁꯥꯟꯅꯕ ꯑꯗꯨꯗ ꯃꯦꯒꯤꯁꯦ ꯑꯩꯅ ꯃꯕꯥꯅꯤ ꯑꯗꯨꯝ ꯄꯨꯟꯅ ꯄꯤꯖꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯉꯥꯡꯁꯤꯡꯁꯦ ꯃꯇꯣꯝꯇ ꯆꯥꯕꯗ ꯀꯩꯁꯨ ꯆꯥꯅꯤꯡꯗꯕꯅꯦꯕꯀꯣ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯃꯣꯏ ꯑꯃꯅꯤ ꯁꯨꯈ꯭ꯔꯗꯤ ꯑꯗꯨꯝ ꯁꯥꯟꯅꯔ ꯄꯤꯖꯕꯗ ꯐꯖꯅ ꯑꯗꯨꯝ ꯆꯥꯕꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯗꯗꯥ ꯃꯆꯥ ꯂꯥꯛꯄꯁꯦ ꯇꯥꯟ ꯆꯥꯟꯅꯔꯦꯅ ꯑꯩꯅ ꯄꯤꯖꯔꯦ ꯃꯕꯥꯅꯤ ꯁꯥꯟꯅꯍꯜꯂꯒ ꯐꯣꯟꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯉꯦ ꯃꯕꯥꯅꯤ ꯑꯩꯁꯨ ꯊꯕꯛ ꯈꯔ ꯆꯠꯀꯗꯕ ꯑꯗꯨꯅ ꯌꯥꯏꯁꯦ ꯃꯕꯨꯛ ꯊꯟꯅ ꯊꯅꯝꯃꯒꯦꯅ ꯃꯃꯥꯆꯧꯕꯤ ꯃꯅꯥꯛꯇ ꯊꯅꯝꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯖꯒꯦꯁꯣꯔꯤ ꯈꯥꯏꯗꯦꯝꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯊꯕꯛꯁꯤꯡꯁꯦ ꯃꯥꯏ ꯄꯥꯛꯀꯗꯣꯏꯔꯥ ꯄꯥꯛꯑꯣꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯆꯠꯂꯒ ꯌꯦꯡꯉꯨꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯉꯥꯡꯗꯤ ꯆꯥꯈꯤꯕ ꯑꯝꯇ ꯆꯥꯎ ꯌꯥꯗꯦꯗꯅ ꯑꯗꯨꯅ ꯃꯈꯜ ꯃꯈꯜ ꯌꯦꯡꯉꯒ ꯄꯤꯖꯕꯅꯦ ꯉꯁꯤꯗꯤ ꯃꯦꯒꯤꯒ ꯆꯥꯛꯀ ꯑꯣꯏꯅ ꯐꯨꯠꯂꯒ ꯄꯤꯖꯔꯦ ꯃꯣꯏꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯈꯔ ꯂꯣꯏꯁꯜꯂꯝꯃꯀꯥꯟꯗ ꯑꯩꯒꯤ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯑꯩ ꯊꯣꯛꯂꯛꯑꯦ ꯏꯆꯥꯅꯨꯄꯥꯁꯨ ꯃꯃꯥꯆꯧꯕꯤꯒꯤ ꯃꯅꯥꯛꯇ ꯊꯅꯝꯃꯦ ꯑꯩꯁꯦ ꯒꯥꯔꯤ ꯃꯆꯥꯗ ꯑꯣꯏꯅ ꯆꯠꯂꯒꯦꯅ ꯇꯧꯕꯅꯦ ꯑꯩꯅ ꯌꯨꯝꯗ ꯑꯉꯥꯡ ꯑꯄꯤꯛꯄ ꯊꯅꯝꯃꯒ ꯊꯕꯛ ꯆꯠꯊꯣꯛꯄꯁꯦ ꯋꯥꯈꯜꯗꯤ ꯂꯨꯝꯗꯕꯅꯦꯕꯀꯣ ꯑꯗꯨ ꯇꯉꯥꯏ ꯐꯗꯕꯒꯤ ꯑꯗꯨꯝ ꯆꯠꯇ ꯌꯥꯗꯕꯅꯤꯅ ꯑꯩ ꯏꯃꯥ ꯊꯅꯝꯃꯒ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯦ ꯏꯃꯨꯡꯗ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯒꯨꯝꯕ ꯂꯥꯛꯄꯗ ꯆꯦꯟꯕꯤꯅꯕ ꯃꯤꯁꯦ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯏꯊꯟꯗꯅ ꯑꯗꯨꯝ ꯑꯇꯇꯥꯏ ꯇꯥꯏꯌꯦꯕ ꯍꯥꯏꯕꯗꯤ ꯃꯤꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯉꯥꯏꯍꯥꯛ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯔꯒ ꯆꯠꯄ ꯌꯥꯕꯗꯣ ꯑꯗꯨꯝ ꯑꯃꯒꯤꯁꯨ ꯑꯗꯨꯝ ꯌꯥꯅ ꯅꯪꯅꯕ ꯍꯥꯏꯅ ꯆꯠꯄꯅꯤ ꯑꯉꯥꯡ ꯑꯄꯤꯛꯄ ꯊꯝꯕꯅꯤꯅ ꯑꯩꯁꯨ ꯆꯠꯊꯣꯛꯅꯤꯡꯗꯦ ꯑꯉꯥꯡ ꯑꯄꯤꯛꯄ ꯌꯥꯎꯕꯅꯤꯅ ꯊꯅꯝꯃꯒ ꯆꯠꯄꯁꯨ ꯆꯠꯊꯣꯛꯅꯤꯡꯗꯦꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯠꯇ ꯌꯥꯗꯕ ꯇꯉꯥꯏ ꯐꯗꯕ ꯇꯥꯏꯃꯤꯡ ꯂꯥꯛꯄꯗꯗꯤ ꯑꯗꯨꯝ ꯆꯠꯂꯦ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥꯁꯦ ꯌꯥꯝꯁꯨ ꯀꯨꯏꯔꯕꯅꯦ ꯑꯗꯣ ꯏꯁꯇꯥꯔꯇꯔꯁꯦ ꯑꯃꯨꯛ ꯌꯥꯗ꯭ꯔꯦ ꯑꯃꯨꯛ ꯁꯦꯝꯃꯨꯔꯕꯅꯤ ꯍꯦꯛꯇ ꯌꯥꯔꯛꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯀꯤꯛ ꯑꯣꯏꯅ ꯀꯥꯎꯔꯒ ꯆꯠꯄꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯠꯂꯨꯈꯤꯒꯦ ꯍꯣꯔꯦꯟ ꯌꯧꯔꯒ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯔꯒ ꯅꯝꯃꯦ ꯌꯥꯗ꯭ꯔꯒꯅ ꯌꯥꯗ꯭ꯔꯦ ꯌꯦꯡꯉꯁꯤ ꯁꯨꯃꯥꯏ ꯁꯨꯝ ꯊꯧꯔꯛꯄꯅ ꯀꯩꯔꯛ ꯌꯧꯁꯜꯂꯛꯑꯦ ꯑꯩꯁꯨ ꯊꯥꯎ ꯌꯥꯎꯗ꯭ꯔꯦꯅ ꯑꯩ ꯒꯥꯔꯤ ꯃꯆꯥꯁꯦ ꯁ꯭ꯀꯨꯇꯤꯁꯦ ꯊꯥꯎ ꯈꯔ ꯍꯥꯟꯖꯤꯟꯒꯦꯅ ꯑꯣꯏꯜ ꯄꯝꯗ ꯆꯪꯉꯦ ꯀꯩꯔꯛꯀꯤ ꯑꯣꯏꯜ ꯄꯝꯗ ꯆꯪꯉ ꯊꯥꯎ ꯈꯔ ꯍꯥꯟꯖꯤꯜꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯄꯟꯊꯨꯡ ꯌꯧꯅꯕ ꯆꯠꯂꯅꯤ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯊꯕꯛꯇꯤ ꯏꯁꯥꯅ ꯆꯠꯆꯕꯁꯤꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯑꯣꯏꯍꯧꯕ ꯃꯤꯠ ꯅꯥꯁꯨ ꯁꯤꯡꯍꯧꯕ ꯁꯤꯅ ꯌꯥꯝ ꯐꯩꯀꯣ ꯃꯌꯥꯝ ꯑꯃꯔꯣꯝꯗꯗꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯊꯣꯛꯎꯔꯁꯨ ꯉꯥꯏꯍꯥꯛꯇꯪ ꯃꯇꯝ ꯃꯥꯡꯉꯨꯔꯁꯨ ꯏꯁꯥꯒꯤꯅꯤꯅ ꯅꯠꯇ꯭ꯔꯥ ꯌꯧꯁꯜꯂꯛꯑꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯔꯤ ꯂꯣꯏꯁꯤꯜꯂꯅꯤ ꯑꯩꯁꯦ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯄꯇꯥꯒꯤ ꯀꯩꯅꯣꯝ ꯍꯪꯕ ꯂꯥꯛꯑꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯅꯦꯛꯁ ꯁ꯭ꯇꯦꯞ ꯀꯦꯟꯇꯤꯟꯗ ꯆꯠꯂꯒ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ ꯅꯪꯗꯔꯦ ꯀꯦꯟꯇꯤꯟ ꯆꯠꯂꯨꯔꯒ ꯄꯨꯡ 3 ꯃꯇꯨꯡꯗ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦ ꯌꯨꯝ ꯍꯜꯂꯅꯤ ꯏꯆꯥꯅꯨꯄꯥ ꯌꯨꯝꯗ ꯊꯅꯝꯕꯅꯤꯅ ꯃꯥꯒꯤ ꯀꯩꯅꯣꯝꯃ ꯂꯩꯕꯤꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯃꯥꯗꯤ ꯃꯆꯥꯁꯤꯅ ꯀꯌꯥ ꯍꯥꯏꯅꯣ ꯄ꯭ꯂꯦꯟꯗꯅ ꯌꯥꯝ ꯍꯥꯏꯕꯅꯦ ꯑꯗꯣ ꯄ꯭ꯂꯦꯟꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯦꯂꯤꯀꯣꯞꯇꯔ ꯃꯆꯥ ꯑꯃ ꯂꯧꯕꯤꯔꯦ ꯏꯍꯣꯡ ꯍꯣꯡꯕ ꯑꯃ ꯃꯥꯅ ꯑꯉꯥꯡꯅꯤꯅ ꯄ꯭ꯂꯦꯟꯗꯣ ꯀꯨꯏꯗꯦꯗꯅꯀꯣ ꯄꯥꯝꯖꯕꯅꯤꯅ ꯁꯥꯟꯅꯕ ꯑꯗꯨꯏꯁꯨ ꯃꯆꯥ ꯑꯃꯗꯤ ꯑꯗꯣ ꯂꯩꯕꯤꯔꯒ ꯍꯦꯂꯤꯀꯣꯞꯇꯔꯅ ꯑꯣꯏꯅ ꯄꯨꯕꯤꯔꯒꯦꯅ ꯂꯧꯊꯣꯛꯄꯤꯔꯦ ꯄꯨꯔꯦ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯃꯥꯒꯤ ꯔꯤꯌꯦꯛꯁꯟ ꯌꯦꯡꯉꯁꯤ ꯇꯥꯕ ꯊꯨꯒꯥꯏꯗꯣꯏꯔꯥ ꯌꯥꯔꯣꯏꯗ꯭ꯔꯣ ꯄꯥꯝꯗꯦ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯗꯨꯃꯗꯤ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯂꯨꯄꯥ 10 ꯇꯥꯕ ꯌꯥꯅꯤ ꯑꯩꯒꯤ ꯊꯕꯛ ꯈꯨꯆꯠꯁꯤꯗꯤ ꯑꯣꯜ ꯏꯟ ꯋꯥꯟ ꯍꯥꯏꯗꯨꯅꯤ ꯃꯌꯥꯝ ꯑꯃ ꯆꯠꯄꯗ ꯄꯨꯂꯞ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯍꯧꯕ ꯑꯗꯣ ꯌꯦꯡꯉꯁꯤ ꯏꯆꯦ ꯌꯥꯏꯗꯤ ꯀꯥꯏꯗ
สิเย็งเจ็บปะก็มากะดีหายได้เย็งเจ็บปะก็กะดีหายได้เย็งเจ็บปะก็ยายใครใช่เนาะไก่เนาะสิบอสิไก่เนาะฮะอะตุไก่เนาะอุ้ยไปนะปะปามจาระบะ Anh muốn đi đi à? กว่า Anh muốn này làm bao? อะไรนะแม่นั่นแหละสอนแล้วไงคงไงคง Cái nào phi lấy rồi? ลูกป้าจ้ามาให้เด้ Anh muốn lấy à? นัดเตะเกาชิงได้นี่มาป้าน่ะอีสิได้เดี๋ยวแล้วกันสิได้สิได้ไปแล้วก็อีก aci u pada pen na arau za puna loi re nga sana jare sungtha butha dre ma ti aci u pada gi alo ba ai si angang ti pam bi na ko sa po ai ji ti nga ke u bu ta de ba pam na sana jare ไอ้ ai ชากับตะปลักเตะ akan nungai re ni ngai tau tra bani na ไก่เนาะเป็นนักจาระมิสินะ Anh mát phi đâu cho hôm gặp. นุสาสาบันมาดูได้ดีวิดีโอกับตะนำห้องแจอามุสัตตอแรงอาชีพนิมิตรอยชันละเกนะทับสักกระดับทับไงนองไปนิมิตรอยชันเราวันนั้นพาเดนะจานุปากะจานุปาลอยชัมปีระนี่ดูกัจจแล้วนี่อาชีพที่เขาจึงน้ำมูจานุปาบูปีระนี่งั้นสายต่อการีกันนะตัวตัวมาลำตัวข้าลาปัญญามาปูระเท่าบุตรงามมวยแต่ว่าอะไรตัวใหญ่น่ะมาปูแต่พิธนามันเนี่ยอาชีพเขาจึงที่ปูระนี่ตามภาษากัจจแล้วนี่ yaya ibani loi chala ga thok le e ma chobi dukan mamang ta ngai re tamo lak pa tamo thapak sakhi bane gari pura la ni tu ba satlani phangdor pa phangwa tar pa khangde nungsa ji de khusa mi ko mayang khuya amni mataw ma อันนี้หนูชาคุย matam akoi gi duka buja matam ja ayuk ta bor lai khoram ba ga charam dai de iru ja ba ga ing dro thai na di hojik ti pra change taw re ba hojik ku mang มา ka แล้วมาได้ kari kusano weather se kanon tawre aduna uwa ya thatpi ganu environment kanji akoi gi kutta lei dimapur da po loi pan laga lei yana tak tha gi ti lo we ara roi po chei am ta le ram tra khongjom ji su yok tho ura adu su pan tawra le ram ra free ka ra hal scenery se phajatre yong mayam gari tong se nungai ko mayam sa sa ba su khangdre nong ta ba su sotre adu samum dai matang yorok pa siti khatang wakhat se khanjana raktro ado karwas ta ek pura sabam bane do sidi tamo do tabak ya me na chat khare adu na ai noi jam ga thamo tham chalage na ai phajana sam thok sare adu ga tham chan jagrani nong dang di pong awai ma thong nge bora ma ho ga ke na ho ke tawri
ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯇꯟ ꯑꯅꯤꯈꯛ ꯍꯧꯔꯦ ꯑꯗꯨꯒ ꯏꯟꯖꯥꯡꯒ ꯕꯣꯔꯥ ꯈꯔꯁꯤꯒ ꯇꯧꯔꯒ ꯆꯥꯔꯒ ꯂꯣꯏꯁꯤꯜꯂꯅꯤ